ꯑꯩꯈꯣꯏꯁꯨ ꯏꯁꯥꯁꯨ ꯂꯩꯀꯥꯏꯗꯨꯗ ꯏꯁꯤꯡ ꯊꯨꯝꯃꯤꯕ ꯂꯩꯀꯥꯏꯗꯨꯅ ꯁꯤꯗꯤ ꯌꯥꯗ꯭ꯔꯦꯅ ꯃꯣꯏꯅ ꯏꯔꯝ ꯑꯃꯇꯁꯨ ꯐꯥꯛꯂꯨꯗꯅ ꯃꯣꯏꯅ ꯈꯣꯞꯆꯟꯈꯤꯕ ꯂꯝꯗꯣ ꯊꯥꯗꯣꯛꯎꯗꯅ ꯈꯣꯞꯆꯟꯗ꯭ꯔꯒꯅ ꯑꯩꯒꯤ ꯍꯤꯡꯒꯣꯜꯗ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯒꯤ ꯕꯥꯏꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯠ ꯑꯣꯐ ꯍꯥꯏꯅ ꯑꯃ ꯂꯩꯇꯕ꯭ꯔꯣ ꯃꯃꯥꯡꯗ ꯐꯨꯠ 1.5 ꯅꯠꯇꯦ ꯃꯃꯥꯡꯗꯗꯤ 1.5 ꯅꯠꯇꯕ ꯃꯥꯜꯂꯦ ꯃꯃꯥꯡꯗ 5 ꯑꯣꯏ ꯃꯥꯜꯂꯦ ꯃꯅꯤꯡꯗ 3.5 ꯀꯩꯅꯣ ꯑꯣꯏꯕꯅꯦ ꯅꯥꯀꯟꯗ 1.5 ꯊꯥꯗꯣꯛꯅꯒꯗꯕꯅꯦ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯔꯦ ꯐꯥꯂꯥꯡꯒ ꯋꯥꯏꯁꯟꯅꯔꯦ 이신 그라이 쳤더리 고민 다니야 브로더 고민은 가만히 똑뒤노 봐 혹시 오이보 비기 맞담다 썩토메 람벤지 만나라 파전에 셈면 메까이 망을 게 보지 고민이 숨고변 반응 엄브로 그럼 뭐 고민은 셈면 엄도르게 봐도 시 그이나 간 따거든 나타브라 아이기 마망다 아이나 이름 나라 분절가 юм사적가 이싱 자로가 있는 고멘다 좀 떠거들어 시 디모크레시네 봐 이사이사기 토당에 남을 레리바 호직시는 IDP 한번 알게들어 그러나 할런더리게 아코이 맘나 프레셔 피르가 한게다 분나들어 무셔동아 아디기라 멜럭부싱도 아코이는 프레셔 피게도 없나들어 아두네 바 뭐나 떠보시다 하나 아니 하저도 구기족이 그는 나때 뭐게 수기 리더게 truth나 들어가대 거기 와리 사나는 뭐 해지 ям 사나래나 그죠 나 다른 게 하저부터 시 한달에 봐 아다 거기나 너가 거기가 디는 바 중앙야로 해비 와칼럼 레다디 비토그레지 게도르니 거기 som나 간이 ngang 이제 디는 야다는 왕강 다가디 거리노 봐 아이가 오자라비가 디는세나 하이가다 소자라비는 나빠도 안 받더니 아이 빠가 중앙야 나름 ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯆꯍꯤ 2 ꯍꯦꯟꯖꯤꯜꯂꯛꯂꯕ ꯁꯤꯐꯥꯎꯗ ꯑꯩꯈꯣꯏ ꯋꯥꯔꯛꯁꯤꯟ ꯄꯨꯔꯛꯄꯒꯤ ꯃꯃꯤꯗꯤ ꯑꯩꯈꯣꯏ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯑꯗꯨꯒ ꯂꯥꯟ ꯇꯧꯅꯕꯒꯤ ꯃꯑꯣꯡ ꯃꯇꯧꯗꯤ ꯈꯔ ꯑꯗꯨꯝ ꯂꯦꯞꯈꯤꯕ ꯐꯤꯕꯝꯗ ꯂꯩꯔꯦ ꯑꯗꯨ ꯇꯧꯕꯗꯕꯨ ꯂꯣꯏꯁꯤꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯀꯤ ꯃꯔꯨꯑꯣꯏꯅ ꯈꯨꯟꯗꯥꯔꯤ ꯃꯩꯇꯩꯁꯤꯡꯅ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯐꯪꯕꯒꯤ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯆꯠꯄ ꯈꯣꯠꯄꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯤ ꯑꯝꯇ ꯂꯩꯇ꯭ꯔꯤ ꯑꯗꯨ ꯇꯥꯂꯛꯁꯤꯗ ꯑꯩꯈꯣꯏ ꯒꯕꯔꯅꯔꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩꯗ ꯕꯦꯁ ꯇꯧꯕ CSOꯁꯤꯡ ꯑꯃꯗꯤ IDPꯁꯤꯡ ꯃꯃꯥꯡꯗ ꯎꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯀꯨꯀꯤꯖꯨ ꯀꯥꯎꯟꯁꯤꯜꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯏꯟꯠ 13 ꯌꯥꯎꯕ ꯉꯔꯥꯡ ꯄꯤꯁꯤꯟꯈꯤꯕꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯎꯅꯔ ꯋꯥꯔꯤ ꯁꯥꯟꯅꯔꯛꯏꯕ ꯒꯕꯔꯅꯔ ꯂꯧꯈꯠꯂꯛꯏꯕ ꯈꯣꯡꯊꯥꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡ ꯑꯁꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄꯒꯤ ꯂꯝꯕꯤꯔꯣꯝꯗ ꯆꯪꯁꯤꯜꯂꯦꯅ ꯂꯧꯕ ꯌꯥꯕ꯭ꯔꯥ ꯀꯃꯥꯏꯅ ꯌꯦꯡꯕꯤꯌꯨ ꯍꯣꯏ ꯑꯩꯈꯣꯏ ꯌꯥꯝ ꯃꯨꯟꯅ ꯅꯩꯅꯕ ꯌꯥꯏ ꯑꯗꯨꯒ ꯃꯣꯏꯅ ꯇꯥꯜꯂꯤꯁꯤ ꯀꯔꯤꯅꯣ ꯃꯣꯏꯅ ꯄꯥꯝꯃꯤꯁꯤ ꯀꯔꯤꯅꯣ ꯀꯌꯥꯝ ꯌꯥꯕꯖꯥꯠꯅꯣ ꯑꯗꯨꯒ ꯃꯣꯏꯅ ꯇꯥꯜꯂꯛꯏꯕꯁꯤꯅ ꯑꯩꯈꯣꯏꯅ ꯂꯧꯕ ꯌꯥꯔꯤꯕꯁꯤ ꯀꯔꯤꯅꯣ ꯌꯦꯡꯕ ꯌꯥꯏ ꯏꯍꯥꯟ ꯑꯍꯥꯟꯕꯗ ꯃꯣꯏꯅ ꯍꯥꯏꯔꯝꯃꯤꯁꯤ ꯃꯈꯣꯏꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯅ ꯇꯥꯜꯂꯤꯕ ꯇꯣꯉꯥꯟꯕꯀꯣ ꯂꯩꯉꯥꯛꯁꯦ ꯍꯦꯛ ꯂꯩꯇ꯭ꯔꯤꯐꯥꯎꯕꯗꯤ ꯃꯣꯏ ꯋꯥ ꯉꯥꯡ ꯃꯣꯏ ꯋꯥꯔꯤ ꯁꯥꯔꯣꯏ ꯍꯥꯏꯕꯒꯤ ꯁ꯭ꯇꯦꯟ ꯑꯃ ꯂꯩꯔꯝꯃꯦꯕ ꯃꯣꯏꯁꯦ ꯍꯧꯖꯤꯛ ꯌꯦꯡꯁꯦꯕ ꯃꯣꯏꯅ ꯇꯧꯕ ꯃꯇꯝꯗ ꯃꯣꯏꯁꯦꯀꯣ ꯉꯔꯥꯡꯒꯤ ꯇꯧꯔꯛꯏꯁꯤꯅꯗꯤ ꯑꯩꯅ ꯁꯨꯝ ꯈꯟꯕ ꯃꯇꯝꯗ ꯂꯣꯀꯦꯜ ꯀ꯭ꯂꯕ ꯑꯃꯅꯒꯀꯣ ꯗꯤꯃꯥꯟ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯂꯥꯛꯁꯜꯂꯛꯑꯦ ꯉꯁꯥꯏꯒꯤ ꯍꯥꯟꯅ ꯌꯥꯝ ꯁꯥꯊꯤꯕꯀꯣ ꯑꯩꯈꯣꯏ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯄꯤꯌꯨ ꯑꯗꯩ ꯃꯅꯤꯄꯨꯔꯒ ꯑꯩꯈꯣꯏꯒ ꯁꯨꯡꯁꯝ ꯁꯝꯅꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯃꯁꯤꯒꯤ ꯄꯣꯏꯟꯠ ꯃꯌꯥꯝꯁꯤꯗ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯁꯤ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯗꯅ ꯈꯟꯅꯕ ꯑꯃ ꯆꯪꯉꯤ ꯀꯔꯤꯅꯣ ꯂꯥꯛꯏꯁꯦ ꯃꯁꯤ PRꯒꯤ ꯀꯩꯅꯣꯅꯦꯕꯁꯦ PRꯒꯤ ꯑꯦꯆꯤꯞꯃꯦꯟꯅꯦꯕ PR ꯒꯣꯔꯃꯦꯟꯅ ꯃꯣꯏꯁꯦ ꯋꯥꯁꯦ ꯀꯌꯥꯝ ꯌꯥꯝꯅ ꯍꯟꯊꯍꯟꯕ ꯉꯝꯒꯦ ꯍꯥꯏꯕꯁꯦ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜꯅ ꯉꯔꯥꯡ ꯆꯦ ꯊꯣꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜꯅ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯑꯌꯥꯕ ꯄꯤꯗꯦꯒ ꯍꯥꯏꯕꯒꯁꯤ ꯉꯁꯤꯐꯥꯎꯗꯤ ꯊꯣꯛꯇ꯭ꯔꯤ ꯍꯌꯦꯡ ꯍꯪꯆꯤꯠ ꯊꯣꯛꯂꯛꯄꯁꯨ ꯌꯥꯏ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣꯗ ꯃꯣꯏꯅ ꯍꯥꯟꯅ ꯇꯧꯔꯝꯃꯤꯕ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗꯤ ꯁꯨꯒꯤ ꯂꯤꯗꯔꯁꯤꯡꯒꯤ ꯑꯌꯥꯕ ꯌꯥꯎꯗ꯭ꯔꯒꯗꯤ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯂꯩꯔꯝꯃꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯁꯤ ꯂꯩꯔꯝꯕꯁꯤ ꯌꯥꯝ ꯍꯟꯊꯈ꯭ꯔꯦ ꯏꯍꯥꯟ ꯍꯥꯟꯅ ꯍꯥꯏꯕꯁꯤ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯀꯦꯄꯥꯁꯤꯇꯤꯁꯦ ꯀꯥꯡꯄꯣꯛꯄꯤꯒ ꯆꯨꯔꯆꯥꯟꯄꯨꯔꯒꯒꯤ ꯍꯦꯟꯒꯠꯍꯟꯕꯤꯌꯨ ꯍꯥꯏꯕꯅꯤ ꯃꯈꯣꯏꯅ ꯅꯝꯅ ꯇꯥꯕ ꯗꯤꯁꯇ꯭ꯔꯤꯛ ꯍꯥꯏꯇꯥꯔꯒꯗꯤ ꯐꯦꯖꯔꯣꯜ ꯌꯥꯝ ꯆꯥꯎꯅ ꯂꯩꯔꯤ ꯇꯤꯄꯥꯏꯃꯨꯛ ꯂꯩꯔꯤ ꯆꯥꯟꯗꯦꯜ ꯂꯩꯔꯤ ꯃꯣꯏꯁꯤ ꯄꯟꯗꯅ ꯀꯥꯡꯄꯣꯛꯄꯤꯒ ꯆꯨꯔꯆꯥꯟꯄꯨꯔ ꯈꯛꯇꯪ ꯍꯥꯏꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯁꯤ ꯇꯧꯕ ꯃꯇꯝꯁꯤꯗ ꯁꯣꯏꯗꯅ ꯒꯣꯔꯃꯦꯟꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯅꯤ ꯃꯈꯣꯏ ꯄꯩꯁꯥ ꯀꯌꯥꯝ ꯊꯤ ꯅꯠꯇ꯭ꯔꯒ ꯊꯤꯗꯦ ꯍꯥꯏꯕꯁꯦ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣꯗ ꯍꯧꯖꯤꯛ ꯆꯤꯡꯒꯤ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯀꯩꯅꯣꯒꯤ ꯃꯩꯒꯤ ꯇꯦꯛꯁꯁꯦ ꯆꯥꯡ ꯅꯥꯏꯅ ꯊꯤꯕ꯭ꯔꯥ ꯊꯤꯗ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃꯈꯛ ꯂꯥꯛꯑꯦꯕ ꯑꯗꯨ ꯃꯣꯏꯅ ꯁꯤꯗꯩꯁꯤꯗ ꯑꯞꯒ꯭ꯔꯦꯗ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯤꯁꯨ ꯀꯥꯡꯄꯣꯛꯄꯤꯒ ꯆꯨꯔꯆꯥꯟꯄꯨꯔ ꯈꯛꯇꯒꯅꯦꯕ ꯁꯤꯃ ꯍꯥꯏꯁꯤꯅ ꯌꯥꯝ ꯄꯤꯛꯁꯟꯈ꯭ꯔꯦ ꯄꯣꯠꯁꯦꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯑꯣꯜ ꯀꯨꯀꯤꯖꯣ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯔꯤꯄꯤꯌꯔ ꯑꯦꯟ ꯃꯦꯟꯇꯦꯅꯦꯟꯁ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣꯗ ꯃꯈꯣꯏꯅ ꯌꯥꯝ ꯄꯥꯝꯅ ꯍꯥꯏꯖꯕ ꯋꯥꯅꯤ ꯖꯣ ꯀꯥꯡꯕꯨꯅ ꯀꯨꯀꯤꯖꯣ ꯍꯥꯏꯕꯁꯤ ꯍꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯉꯔꯥꯡ ꯅꯍꯥꯟꯗ ꯇꯧꯅꯔꯤꯕꯅꯤ
kuki hai wai chu pusal kanu kaina jongom ga ko sai kuki len ga moi masen khanari ne bauji sidai da sige marak sida moina kuki zo district ga yam samna da moina hani hisi ko tipai mukta sorry kano technopal gi chandel gi degi ko mogoi gi kano gi kangpokpi gi phejrol gi chuchampur gi leiba lamben sing gi semjin bi habu samane akhoi sida tawri dune tampak ta karai da lamben ayaba leiri ge na moina am kalam bu yai hoji akhoi sida lamben sembawre mayam chang law tan khong na tawgi ko phung pha du di khangde tak thok to na khotok na tawri ko masi gi poje moi pamum ba yai taseng hai tar di ko aduna masi ngasai ko tampak tana sem gre khoi di semong dire kamai hai si ge ga na hai raga yamna ko moi sem ikai di kai bam samna hai bada khoi ge mangda kuting tho ga lobo nungai to du tung de tin thuk ting toy hai bu to adugi mong ne bu ko adi mo landslide concerns along tipai mugro sibudi yam chume ngarang chu masi khak ma le ngasi khabar da SDO amana ra kaino phonge khoi tipai mugro se akoi kan semba lore bypass seme khole yeng ga chapiu ga ne ko moisu wadi wa baza ne moisu ko mamdi kan da khoina pau ji phangde taw ne ma da kan yam leirong ne ademo development of key roadways linking Chuchampur to Chandel and Kangpokpi se Chuchampur ga Chandel ga Kangpokpi gi samnaba roadways se development tawiu haita di mo Imphal bhor chapasine kai leirikin amadudi na hangrang na chu go mena ha gre se de khoi sanction taw road na te ha gre natra adu ta ga samna habada moina harise moi masa maksu kari no na haibase moi mai sengmo ngamdre asi piar game chawa isimen ham khoi tiger road sembiu natra gana kari ba mu ta ga na to german no sembiu ga mo haidre natra samai to dana kano ga Chuchampur to Chandel and Kangpokpi je sigi road linking haita ding sai haisine national highway kai lai mam je asi sembiu highway samane bu ko ademo appointment of a neutral advocate general in the high court of Manipur se moise lari haitre bu kanum tore high court to advocate general khana bran advocate general is for the state of Manipur ko high court government ge advocate pai ge lai adigi additional government additional advocate general mayam lai aduna kano da koi ge high court of Manipur da neutral obe advocate general am khanbiu ka haibisidi moise hai de yada ko kai no ma haije adu da ga loina maksi mitei masa asing je ama ta thabak ta holanu hai bu ga sa man rak to natra adu neutral hai ta de neutral se kana no akhoi na de hari ma pandi chang bu se moi mi chang chang hai neutral ta do ri bra natra moi am sunga ya ro ngarang na handa drak ki drak nom to gi do thado om do Chuchampur da ka nom thado mo handa am laina madu wa thung nak tana ha kuidre police na do dun tro tha na te no right tha amani simung do hai chap chaba incident di ko gre ko adu gumba adu hai do ribra adu si ta seng na hai do ko Guwahati High Court Manipur High Court neutral advocate general mo khanbi hai bse masi ta ba ya do ne question aram mane natra ekhoi le kai gi chief minister ja pho ha pi ha so mane ana masima ta ba ya dre adimo neutral deputy commissioner DC in Chandel district kai che moina haning se kai no neutral hai ba wai se kai no moi ta hai ro kuki em to neutral loidre mite em to neutral loidre kuki ju thabak to mite ju thabak to hai ne sira moi wakhal da ko hoji kuki odi neutral loi bra ba si moi kuki na hari kam gu je si neutral loi dori bra ba aduna masima la ademo establishment of examination center for the state public service commission hai je asi Manipur ka bi yaro esi de lai na tra Manipur public service commission gi examination center ma pibio ha bise natra masi center for ha bise in Kukizo district ta center ma pibio ha bane natra hoi Kukizo district ta piba ya ba ya dum to ngan bamni adubu Manipur public service commission gi center ma pibio ha ba dudi Kukizo district ene moina palli se Punjab wa ne ba si kamaina Punjab gi wani asidi moina hai ba ya dan hai bani tawudu Manipur public service ha ba se masi khoi parkha thaninge that means khoi Manipur gi part oine ha bane ba Kukizo district area da piba pide ba de phare Kangpokpi de piresine sandi lai la kamai parkha tha dori
माई लंबी यादवदुना यारद्राबा नत्रगना अखोई फेजरोल द पीरगेबा कना माइ चलगा परीक्षा थादोरिगेबा अदुनदी तसेंगना हाइतारगदी हौजे मधु येंगदना हौजे अखोई केनोना मणिपुर गवर्नमेंटना को अखोई एमपीएससी ना गुवाहाटीदा सेंटर तौनेना हाइरेसिने अदुना सिगिदी मोइन हाइजेबवानी अदु मणिपुर पब्लिक सर्विस की पोत अमा पियो हाइबिसनदी अखोई मणिपुर की थबक लौबसिदा अखोई यावनिंगे हाइबने अखोई मणिपुर हाइबसे सुंपाम पामदे नखोईगी केनोसिदा नखोईगी प्रोसेस दा अखोई सुंगाव यावरोय नत्रा नखोईगी रिक्रूटमेंट प्रोसेस दा अखोई बॉयकॉट तौरे हाइबदी नत्रीबो मोय अदुनदी मसीगी पोचे सी तसेंग हाइतादि मसी अखोइना कमाइना लौसिगे अखोइना कुकीजो जगह दा पियो हाइबदु खतदा हाइदोरिब्रा अखोई मणिपुर पब्लिक सर्विस की परीक्षा जे अखोई परीक्षा थाजगे परीक्षा मफुम चाबम दा पिबियु यागदे अखोई जगह दा पियो हाइबने नई जगह दा पी हाइबसिदा अखोइना ओना तैना पंचत चक्रगा मखोइना अखोई मणिपुर की पार्ट अमो ओइजेगे अखोई मणिपुर की परीक्षा थाजगे हाइबसिदी करिनोबा सि मोय सरेंडर नत्रा अखोई तोंगाले इन्वेस्टिगेशन पियु अखोई मणिपुर के सुंगम सामनरोय हाइबा पोती लाक्तरेबको मसी अखोई मोने यंग फंगे चुम्मेबको अदेमो मोरे कॉलेज की सिंको कॉलेज टेक्नोपल की एरियर सैलरी पियो हाइबसिबो मोसी मणिपुर तोंगान तागे हाइब्रो सी पिबम थोइना मोने डिमांड तौद्रगसु कना कना फंगी फंगदे थबक काब्रा कादब्रा क्लास फजन तौब्रा तोलो दि पिबम थोइना नत्रा अदन तसेना तादे एंगस हाइजेबतो लोकल क्लब कुंबा अमागी मोंगदो मोइसे वाक तौबा हौरेबको हाइदे अखोइगी इंडिपेंडेंट तानबा को याम सबना हाइबदा अदुगुंबगी को मणिपुरगी अखोइ तोंगानगदबने अखोइगी तोंगानबम पियु खाइबदो अदुगी पोती सिदा करी यावरिगे हाइबनिदा को अदिंग यंगसी को अदिगी को इंप्रूवमेंट इन द क्वालिटी ऑफ हेल्थ केयर फैसिलिटीज मोरे मोरेगे हेल्थ केयर फैसिलिटी हेंगलन बियो हेंगलन ताबनी डॉक्टर मयाम था ताबनी मिते डॉक्टर सु था ताबनी से मोय मिते डॉक्टर लाकपा यादे हाइदेन हेल्थ केयर हेंगल लाई तादि कना लेगे डॉक्टर बु कना लेगे हुजी अखोइगी कम्युनिटी सिदिगी नतना मोय कम्युनिटी की डॉक्टर मतिक चाब लेब्रा क्याम लेरगे नत्रा हेल्थ केयर हेंगल बिदि लाकपिरो हाबने लाकपिरो हाइदि नत्रा अदि तागदि तसेंगना हेल्थ केयर फैसिलिटी थारो हेंगल हाबने गवर्नमेंट वारी साबम थवे फरे अदि तादे हुची डॉक्टर जी थारागे नोय सेवा तौबु ngomgdra नत्रा नोय इरांग कमाय तौदुरे न मखा वारी सानना मोइद्रो नत्रा अद मोगी मोरीगी हेल्थ केयर फैसिलिटी फगलहन बियो हारिगा अखोइ एस मोइजि मणिपुरगी तोंगाना ताना वांगांग मनि हाइतागदि अखोइगी परसेप्शन से अखोइ याम थिन अखोइगी इंटेलिजेंस असुकि मतिक लो ओइग्रेन हाइजेनिंग बको दिसिम लेरे अदिगी एड्रेसिंग को अमा हाइरि को अनरिलायबिलिटी हेलीकॉप्टर सर्विस इन ऑल हिल डिस्ट्रिक्ट सिदु उपाय लेते अखोइना सो तुम हाइ असिदा चलीबा हेलीकॉप्टर सर्विस से सिंगल इंजिन अनी द सोनबियो सोलु यादे नोंग चुई हेलीकॉप्टर कमाय पाइ पाइबे यादेबा ऑल वेदर हेलीकॉप्टर नतेबा कोइ पाइरिसे अखोइ इसा पाइखलोर कांदा तमिलोंग चपदा नुंसित अकनबम सिले अखोइ हले कियेबा मरमदि कइनोदा सिंगल इंजिन गातने अखोइना हाइबा डबल इंजिन दि पाइबियु हाइबजे पाइबु सुंगा यादे अदेमो अतोपम नसि मतांगदा सिगदि मरि लेंदि कितंग हाइजेगे हौजे इम्फाल टू आइजोल लुपा 700 हौजे टिकेट फंगे एयर फेयर से को कना तोंगिगे अतोपदि केस थाराबोक तो मोय ये लेबन हान को हाई कोर्ट मोय ये लेब एस कमाइना पीदेनो प्राइवेट सर्व अदुगा इम्फाल टू आइजोल कमाइ पिरिनोबा मी तोंगनदबदा इम्फाल टू सि पीबी यादबरा कनोसो अदु मंगाय हेलीकॉप्टर सर्विस तो गाय गवर्नमेंटना कनो तौरिबा हेली सर्विस तो पैसा याम होंगे अमदुदी पावन हांसी तांगे अदना मयाम से हेली सर्विस ताने नोंग कालगा पाइ को मसीमक फजना अदो लुपा 2,200 पाइरिने अमदुदी 3,000 खर हेली को अदना असी बाउदा ngsaigi ko imphal to aizol lupa 700 ta pahenba ngamga kari gidam ta te honga pahendri no aduga kari gidam ta mi mayam ba maroi ba mi yam sali bu madu yam libraries ne ba single engine have it is very dangerous boeing guys di mi gi ko plane di mi gi engine honga churi ne ba engine mari bu churi ne ko maram di kanu amma yadraga ma na adumai tawdana ngsaigi unreliable ase masi di am janinge bu sume unreliable to helicopter service hill district se masi havji मसी याम फजना सेमम चंगे ममदे अखोजु हिल डिस्ट्रिक्ट चतप मतमदा अखोजु चनिंगे कोई केस की करिगी चलप मतमदा अखोइ चतप यादे याम तेना रिलायबल ओइदेब को सिमा लेरे अदुगा मसे हेलीकॉप्टर सर्विस हिल द हेलीकॉप्टर सर्विस फगन फगलन बिउ हाइबसिबो मसे अखोइना मणिपुर दी मोजि तोंगान गिदौरेना अखोइ खनबा याब्रा
ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟꯁꯦꯠꯇꯁꯨ ꯃꯅꯤꯄꯨꯔ ꯑꯦꯖ ꯑꯦ ꯍꯣꯜ ꯑꯩꯈꯣꯏꯁꯦ ꯆꯥꯎꯈꯠꯄꯒꯤ ꯋꯥꯈꯜꯁꯦ ꯑꯩꯈꯣꯏꯗ ꯂꯩꯒꯗꯕ ꯅꯠꯇ꯭ꯔꯥ ꯅꯣꯏ ꯆꯤꯡꯒꯤ ꯀꯥꯡꯕꯨꯗꯤ ꯆꯥꯎꯈꯠꯀꯅꯨ ꯍꯥꯏꯔꯨ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯂꯥꯛꯂꯣꯏꯗ꯭ꯔꯣ ꯑꯗꯨꯅ ꯃꯣꯏꯅ ꯃꯁꯤ ꯍꯥꯏꯔꯛꯄ ꯃꯇꯝꯁꯤꯗ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯍꯤꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯟꯔꯤꯂꯥꯏꯕꯤꯂꯤꯇꯤ ꯑꯣꯐ ꯍꯦꯂꯤꯀꯣꯞꯇꯔ ꯁꯥꯔꯚꯤꯁꯁꯦ ꯃꯁꯤ ꯈꯤꯇꯪ ꯑꯦꯗ꯭ꯔꯦꯁ ꯇꯧꯕꯤꯌꯨ ꯈꯤꯇꯪ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏ ꯃꯣꯏꯁꯦ ꯇꯣꯉꯥꯟꯅ ꯇꯥꯕꯒꯤ ꯋꯥꯐꯝ ꯑꯣꯏꯗꯣꯔꯤꯕ꯭ꯔꯥ ꯁꯤꯗ ꯍꯤꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯥꯏꯕꯅꯤ ꯎꯈ꯭ꯔꯨꯜꯒꯤ ꯉꯥꯡꯉꯤ ꯁꯦꯅꯥꯄꯇꯤꯒꯤ ꯉꯥꯡꯉꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯦꯅꯥꯄꯇꯤꯗ ꯀꯦꯁ ꯆꯠꯇ ꯌꯥꯗ꯭ꯔꯦ ꯀꯩꯅꯣꯗꯤ ꯐꯥꯎꯍꯟꯗ꯭ꯔꯤ ꯃꯣꯏꯅ ꯍꯧꯖꯤꯛꯀꯣ ꯀꯥꯡꯕꯨꯕꯤ ꯐꯥꯎꯕꯗꯤ ꯌꯥꯗ꯭ꯔꯤ ꯃꯈꯥꯗꯀꯣ ꯑꯥꯏꯗꯔ ꯑꯩꯈꯣꯏꯅ ꯎꯈ꯭ꯔꯨꯜ ꯂꯣꯝꯗ ꯆꯠꯂꯒ ꯖꯦꯁꯥꯃꯤ ꯐꯥꯎꯔꯒ ꯒꯥꯔꯤꯗ ꯆꯪꯉꯛꯄ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯗꯤꯃꯥꯄꯨꯔꯕꯨ ꯄꯥꯏꯔꯒ ꯗꯤꯃꯥꯄꯨꯔꯗꯒꯤ ꯆꯪꯉꯒ ꯁꯦꯅꯥꯄꯇꯤ ꯌꯧꯕ ꯑꯃ ꯃꯁꯤ ꯇꯧꯗꯧꯔꯤꯕ ꯅꯨꯃꯤꯠ ꯀꯌꯥꯅꯤꯅꯣ ꯆꯪꯗꯣꯏꯗꯣ ꯅꯣꯡꯃꯗ ꯌꯥꯒꯗꯧꯔꯤꯕ꯭ꯔꯥ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯏꯝꯐꯥꯜ ꯇꯨ ꯁꯦꯅꯥꯄꯇꯤ ꯂꯥꯏꯔꯨꯛ ꯆꯤꯡꯉꯕ ꯀꯩ ꯍꯥꯏꯒꯦ ꯑꯗꯨ ꯔꯤꯂꯥꯏꯕꯜ ꯑꯣꯏꯍꯟꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯣ ꯑꯣꯏꯗ꯭ꯔꯤꯕ ꯍꯧꯖꯤꯛꯁꯦꯀꯣ ꯑꯗꯨꯅ ꯃꯁꯤꯗꯤ ꯌꯥꯝ ꯃꯊꯧ ꯇꯥꯏ ꯇꯁꯦꯡꯅ ꯍꯥꯏ ꯇꯥꯔꯗꯤ ꯃꯣꯏꯅ ꯇꯥꯜꯂꯤꯕ ꯃꯁꯤꯒꯨꯝꯕꯁꯤꯗꯤ ꯃꯅꯤꯄꯨꯔꯁꯦ ꯄꯨꯟꯁꯤꯟꯅꯅꯕ ꯅꯛꯁꯟꯅꯅꯕ ꯍꯥꯏꯗꯤ ꯋꯥꯟ ꯑꯣꯐ ꯗ ꯗꯤꯃꯥꯟꯁꯅꯦ ꯑꯩꯗꯤ ꯍꯥꯏꯅꯤꯡꯉꯦ ꯑꯩꯗꯤ ꯃꯣꯏꯗ ꯊꯥꯒꯠꯅꯤꯡꯉꯦꯕ ꯐꯕ ꯅꯣꯏ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏ ꯅꯣꯏꯗ ꯊꯥꯒꯠꯂꯦ ꯍꯥꯏꯗꯅ ꯅꯠꯇ꯭ꯔꯥ ꯃꯁꯤ ꯑꯩ ꯍꯥꯏꯅꯤꯡꯉꯦꯕ ꯑꯗꯩ ꯑꯇꯣꯞꯄ ꯑꯃꯅ ꯀꯣ ꯀ꯭ꯂꯤꯌꯥꯔꯦꯟꯁ ꯑꯣꯐ ꯄꯦꯟꯗꯤꯡ ꯁ꯭ꯀꯣꯂꯥꯔꯁꯤꯞ ꯐꯣꯔ ꯁ꯭ꯇꯨꯗꯦꯟꯠ ꯁꯤꯗꯤ ꯌꯥꯝ ꯃꯊꯧ ꯇꯥꯏ ꯃꯁꯤ ꯀꯣ ꯁ꯭ꯇꯨꯗꯦꯟꯠꯁꯀꯤ ꯁ꯭ꯀꯣꯂꯥꯔꯁꯤꯞꯁꯤ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯕꯁꯤꯗꯤ ꯃꯁꯤ ꯀꯅꯥꯝꯇꯅ ꯌꯦꯠꯂꯣꯏꯅꯤ ꯁꯤꯗꯩꯁꯤꯗ ꯃꯣꯏ ꯍꯤꯜ ꯁ꯭ꯇꯨꯗꯦꯟꯠ ꯍꯥꯏꯕ ꯄꯟꯗꯦꯅ ꯁꯥꯇ꯭ꯔꯒꯤ ꯍꯥꯏꯕꯅꯦꯕ ꯁꯥꯇ꯭ꯔꯒꯤ ꯀꯣ ꯀ꯭ꯂꯤꯌꯥꯔꯦꯟꯁ ꯑꯣꯐ ꯄꯦꯟꯗꯤꯡ ꯁ꯭ꯀꯣꯂꯥꯔꯁꯤꯞ ꯐꯣꯔ ꯁ꯭ꯇꯨꯗꯦꯟꯠꯁ ꯍꯥꯏꯕꯗꯤ ꯁꯥꯇ꯭ꯔꯒꯤ ꯀꯩꯅꯣꯁꯦ ꯀꯣ ꯑꯩꯈꯣꯏꯒꯤ ꯄꯦꯟꯗꯤꯡ ꯁ꯭ꯀꯣꯂꯥꯔꯁꯤꯞ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯒꯣꯔꯃꯦꯟꯅ ꯃꯣꯏꯅ ꯍꯥꯏꯔꯛꯑꯦ ꯍꯥꯏꯗꯅ ꯃꯣꯏ ꯈꯛꯇꯪꯒꯤ ꯊꯥꯗꯣꯛꯀꯗ꯭ꯔꯕ ꯅꯣꯏ ꯑꯉꯥꯡ ꯀꯅꯥ ꯌꯥꯎꯔꯤꯒꯦꯅ ꯊꯤꯔꯒ ꯊꯥꯗꯣꯛꯀꯗꯣꯏꯔꯕ ꯁꯤꯗꯤ ꯑꯄꯨꯟꯕ ꯀꯩꯅꯣ ꯗꯤꯃꯥꯟ ꯑꯃꯅꯦꯕꯀꯣ ꯑꯗꯩ ꯀꯟꯁꯇ꯭ꯔꯛꯁꯟ ꯑꯣꯐ ꯑꯦ ꯕ꯭ꯔꯤꯖ ꯑꯣꯚꯔ ꯏꯝꯐꯥꯜ ꯔꯤꯚꯔ ꯏꯟ ꯆꯥꯟꯗꯦꯜ ꯁꯤ ꯃꯐꯝꯗꯤ ꯄꯟꯗꯦꯀꯣ ꯃꯐꯝ ꯄꯟꯕ ꯑꯃ ꯆꯪꯉꯤ ꯆꯥꯟꯗꯦꯜꯒꯤ ꯀꯗꯥꯏ ꯖꯒꯥꯗꯅꯣ ꯃꯣꯏ ꯊꯣꯡ ꯄꯥꯝꯃꯤꯗꯣ ꯅꯠꯇ꯭ꯔꯒꯅ ꯃꯣꯏꯅ ꯑꯥꯗ ꯂꯅꯥꯏ ꯁꯥꯔꯤꯕ ꯊꯣꯡꯗꯣ ꯃꯗꯨ ꯏꯝꯐꯥꯜ ꯔꯤꯚꯔ ꯑꯣꯏꯗꯣꯔꯤꯕ ꯑꯃꯈꯛ ꯂꯩꯗꯅ ꯂꯣꯏꯗꯦꯅ ꯇꯧꯔꯤꯗꯣ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯈ꯭रे ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯈꯪꯅꯤꯡꯉꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯏꯝꯐꯥꯜ ꯔꯤꯚꯔ ꯏꯟ ꯆꯥꯟꯗꯦꯜ ꯍꯥꯏꯁꯦ ꯆꯥꯟꯗꯦꯜ ꯃꯅꯨꯡꯗ ꯏꯝꯐꯥꯜ ꯔꯤꯚꯔꯒꯤ ꯃꯊꯛꯇ ꯊꯣꯡ ꯑꯃ ꯁꯥꯎ ꯍꯥꯏꯕꯁꯤꯃꯗꯤ ꯃꯁꯤꯗꯤ ꯊꯣꯡ ꯑꯃꯠꯇꯒꯤ ꯋꯥꯕꯨ ꯅꯠꯇꯦ ꯊꯣꯡꯗꯤ ꯀꯝꯃꯨꯅꯤꯀꯦꯁꯟꯒꯤꯗꯃꯛꯇꯗꯤ ꯌꯥꯝ ꯃꯊꯧ ꯇꯥꯏ ꯅꯠꯇ꯭ꯔꯥ ꯑꯅꯤ ꯑꯍꯨꯝ ꯁꯥꯔꯁꯨ ꯌꯥꯏ ꯇꯧꯕꯇꯕꯨ ꯃꯁꯤꯗꯤ ꯉꯁꯥꯏꯒꯤ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯁꯤꯗꯩꯁꯤꯗ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯁꯤꯗꯤ ꯀꯥꯡꯕꯨ ꯈꯔꯅ ꯀꯣ ꯂꯣꯀꯦꯜꯒꯤ ꯀꯩꯅꯣ ꯈꯔꯅ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ ꯗꯤꯃꯥꯟꯒꯨꯝꯕꯅꯤ ꯃꯈꯣꯏꯁꯦ ꯀꯨꯀꯤ ꯖꯣꯕ ꯀꯥꯎꯟꯁꯤꯜ ꯍꯥꯏꯕꯁꯤꯀꯣ ꯌꯥꯝꯅ ꯆꯥꯎꯕ ꯑꯩꯈꯣꯏꯅꯗꯤ ꯀꯣ ꯑꯃꯔꯣꯝꯗꯒꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯆꯥꯎꯋꯦ ꯍꯥꯏꯕ ꯌꯥꯏ ꯃꯣꯏ ꯌꯥꯝ ꯄꯤꯛꯅ ꯍꯥꯏꯔꯒꯁꯨ ꯃꯣꯏ ꯋꯥꯔꯧꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯗꯤꯃꯥꯟꯁꯤꯗꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕꯁꯤꯗ ꯀꯣ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯥꯒꯗꯕꯅꯤ ꯑꯗꯨ ꯇꯧꯒꯗꯕꯅꯤ ꯑꯗꯥ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯀꯣꯏꯁꯟꯁꯦ ꯑꯩꯗꯤ ꯄꯪꯏ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯅ ꯑꯩꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕ ꯌꯥꯕꯗꯀꯣ ꯏꯗꯤ ꯏꯊꯣꯛꯇꯕ ꯃꯅꯨꯡꯗ ꯇꯧꯕ ꯌꯥꯕꯗ ꯀꯔꯤ ꯉꯥꯡꯅꯔꯝꯒꯗꯒꯦ ꯃꯥꯒꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯁꯨꯃꯥꯏꯅ ꯇꯞꯊꯅꯔꯛꯑꯕꯅꯤꯅ ꯑꯩꯗꯤ ꯂꯝꯕꯦꯟꯁꯨ ꯊꯨꯅ ꯍꯥꯡꯗꯣꯛꯀꯗꯧ ꯃꯥꯜꯂꯦꯕ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯑꯁꯤ ꯍꯦꯛ ꯂꯩꯗ꯭ꯔꯤꯐꯥꯎꯗꯤ ꯑꯩꯈꯣꯏ ꯁꯤ ꯄꯤꯗ꯭ꯔꯤꯐꯥꯎꯗꯤ ꯁꯤ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯇꯧꯕ ꯌꯥꯔꯣꯏ ꯈꯣꯠꯂꯣꯏ ꯌꯥꯔꯣꯏ ꯀꯥꯏꯅ ꯌꯥꯝ ꯍꯥꯟꯅꯒꯤ ꯌꯥꯝ ꯁꯥꯊꯤꯕ ꯑꯜꯇꯤꯃꯦꯇꯝꯗꯣꯀꯣ ꯑꯩ ꯑꯗꯨꯃꯛꯇꯤ ꯑꯩ ꯀꯩꯝꯇ ꯎꯗꯦꯅ ꯈꯜꯂꯦ ꯑꯗꯨꯅ ꯑꯩ ꯑꯍꯥꯟꯕ ꯔꯥꯎꯟꯗ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯃꯃꯥꯡꯗꯁꯨ ꯄꯤ ꯑꯥꯔꯒꯤ ꯑꯦꯆꯤꯞꯃꯦꯟ ꯈꯔ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣ ꯄꯣꯠꯁꯨ ꯊꯝꯕꯤꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯂꯥꯛꯆꯅꯤꯡꯕ ꯋꯥꯍꯪꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯆꯍꯤ 2 ꯍꯦꯜꯂꯕ ꯑꯗꯨꯒ ꯉꯁꯤ ꯉꯔꯥꯡꯒꯤ ꯈꯕꯔꯗ ꯑꯃꯨꯛ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ IDPꯁꯤꯡ ꯍꯟꯖꯤꯟꯕꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯒꯕꯔꯅꯔꯅ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝꯁꯤ ꯑꯩꯈꯣꯏ ꯄꯦꯟꯅꯤꯡꯉꯥꯏ ꯑꯣꯏꯗꯕ ꯄꯥꯕ꯭ꯂꯤꯛꯇꯒꯤ ꯁꯨꯝ ꯐꯣꯡꯗꯣꯛꯅꯕ ꯍꯧꯔꯦ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯑꯃꯒ ꯃꯇꯝ ꯁꯥꯡꯗꯣꯔꯛꯄꯁꯤꯅ ꯃꯈꯣꯏꯗ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ PR ꯒꯣꯔꯃꯦꯟꯁꯤꯅ ꯑꯩꯈꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥ ꯇꯧꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯌꯦꯡꯕꯤꯔꯤ ꯃꯁꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯄ ꯅꯠꯇ꯭ꯔꯒ ꯄꯨꯔꯛꯇꯕ ꯍꯥꯏꯕꯁꯤ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯕꯀꯣ PR ꯑꯃ ꯂꯥꯛꯏꯁꯤ ꯀꯔꯤꯒꯤꯅꯣ ꯒꯣꯔꯃꯦꯟ ꯑꯃ ꯂꯩꯇꯕ ꯌꯥꯗꯦ ꯄꯣꯄꯨꯂꯔ ꯒꯣꯔꯃꯦꯟꯕꯨ ꯑꯣꯏꯔꯣ ꯄꯣꯄꯨꯂꯔ ꯒꯣꯔꯃꯦꯟꯁꯤ ꯐꯖꯅ ꯀꯣ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯕ ꯉꯝꯗ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯒ꯭ꯔꯦꯁꯟ ꯑꯣꯔ ꯏꯟꯇꯔꯅꯦꯜ ꯗꯤꯁꯇꯔꯕꯦꯟꯁꯅ ꯇꯧꯗꯅ ꯉꯁꯥꯏꯒꯤ ꯀꯣ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯄ꯭ꯔꯣꯕꯤꯖꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯕꯥꯛ ꯉꯥꯛꯄ ꯉꯝꯗ ꯇꯥꯔꯒꯗꯤ ꯀꯩꯅꯣ ꯂꯩꯕ ꯌꯥꯗꯦ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯄꯣꯄꯨꯂꯔ ꯒꯣꯔꯃꯦꯟ ꯂꯩꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ ꯃꯗꯨ ꯒꯣꯔꯃꯦꯟꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅ ꯈꯨꯠ ꯊꯤꯡꯖꯤꯜꯂꯨ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯈꯨꯠ ꯊꯤꯡꯖꯤꯜꯂꯨ ꯍꯥꯏꯕꯒꯤꯗꯃꯛꯇ ꯈꯨꯠꯁꯤ ꯊꯤꯡꯖꯤꯜꯂꯛꯄꯅꯦꯕ ꯃꯁꯤ ꯍꯪꯐꯝ ꯊꯣꯛꯇꯕ ꯀꯣꯏꯁꯟꯅꯦꯕ ꯒꯣꯔꯃꯦꯟ ꯑꯃ ꯂꯩꯕꯁꯤꯕꯨ ꯅꯣꯔꯃꯦꯜꯁꯤ ꯊꯝꯅꯅꯕ ꯅꯠꯇ꯭ꯔꯣ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯕꯥꯛ ꯉꯥꯛꯅꯕꯒꯤꯗꯃꯛꯇ ꯅꯠꯇꯕ꯭ꯔꯥꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯁ꯭ꯀꯤꯝꯁꯤꯕꯨ ꯑꯥꯏꯗꯔ ꯄꯣꯄꯨꯂꯔ ꯒꯣꯔꯃꯦꯟꯅ ꯇꯧꯕ ꯑꯃ ꯄꯣꯄꯨꯂꯔ ꯒꯣꯔꯃꯦꯟꯅ ꯉꯝꯃꯛꯇꯕ ꯇꯥꯔꯒꯗꯤ ꯃꯗꯨ PR ꯆꯂꯥꯏꯕ ꯍꯥꯏꯕꯅꯦꯕ ꯑꯗꯨꯅꯗꯤ PRꯅ ꯄꯨꯔꯛꯄ ꯉꯝꯒꯗ꯭ꯔꯒ ꯉꯝꯃꯣꯏꯗ꯭ꯔꯕ ꯍꯥꯏꯁꯦ PRꯅ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯒꯗꯤ ꯀꯅꯥꯅꯣ ꯄꯨꯔꯛꯀꯗꯧꯔꯤꯒꯦ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁ ꯀꯧꯒꯦ ꯍꯥꯏꯕ꯭ꯔꯥ ꯏꯟꯗꯤꯌꯥꯁꯤ ꯀꯥꯏꯗꯧꯔꯤꯕ꯭ꯔꯥꯕ ꯑꯁꯤ ꯍꯪꯐꯝ ꯊꯣꯛꯇꯕꯅꯦꯕ ꯑꯗꯨꯕꯨ ꯑꯩꯅ ꯈ꯭ꯋꯥꯏ ꯉꯛꯄꯗꯤ ꯑꯃ ꯂꯩ
ꯍꯧꯖꯤꯛ ꯆꯤꯡꯒꯤ ꯀꯥꯡꯕꯨꯗꯒꯤ ꯂꯝꯍꯦꯟꯕ ꯀꯥꯡꯕꯨꯗꯒꯤ ꯇꯝꯄꯥꯛꯀꯤ ꯃꯤꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯒꯣꯔꯃꯦꯟꯅ ꯆꯣꯡꯊꯣꯛꯄꯤꯔꯛꯇꯕ ꯒꯣꯔꯃꯦꯟꯒꯤ ꯃꯦꯆꯤꯅꯔꯤꯅ ꯆꯣꯡꯊꯣꯛꯄꯤꯔꯛꯇꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯅꯍꯥ ꯃꯌꯥꯝ ꯑꯗꯒꯤ ꯀꯩꯅꯣ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯃꯌꯥꯝ ꯑꯃ ꯆꯣꯡꯊꯣꯛꯑꯒꯀꯣ ꯊꯕꯛ ꯃꯌꯥꯝ ꯇꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯣꯏ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯄꯦꯀꯣ ꯅꯣꯔꯃꯦꯜꯁꯤ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯃꯣꯏ ꯌꯥꯎꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯃꯣꯏ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯀꯔꯤꯒꯤꯗꯃꯛꯇ IDP ꯉꯁꯤꯐꯥꯎ ꯍꯜꯍꯟꯗ꯭ꯔꯤꯕꯅꯣ ꯅꯠꯇ꯭ꯔꯥ ꯁꯤ ꯇꯧꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯁꯤ ꯇꯧꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯈꯨꯠ ꯊꯤꯟꯅꯅꯕ ꯃꯣꯏ ꯀꯥꯏ ꯃꯥꯡꯈ꯭ꯔꯒꯦꯕ ꯃꯣꯏꯒꯤ ꯃꯆꯤꯟ ꯃꯦꯟꯁꯤꯟꯈ꯭ꯔꯤꯁꯤ ꯀꯅꯥꯅꯣꯕ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯤꯗ ꯁꯥꯟꯇꯤ ꯄꯨꯔꯛꯑꯣꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯐꯝ ꯊꯣꯛꯄ꯭ꯔꯣ ꯁꯥꯟꯇꯤ ꯄꯨꯔꯛꯀꯗꯕꯅꯤ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯅ ꯑꯩꯈꯣꯏ ꯌꯥꯎꯁꯟꯐꯝ ꯊꯣꯛꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯀꯦꯄꯥꯁꯤꯇꯤꯗ ꯑꯩꯈꯣꯏ ꯌꯥꯎꯐꯝ ꯊꯣꯛꯇ꯭ꯔꯣ ꯃꯇꯝꯗꯨꯗꯤ ꯑꯩꯈꯣꯏꯀꯣ ꯋꯥꯏꯕꯅꯤ ꯈꯪꯗꯦ ꯂꯥꯛꯄꯅꯤ ꯈꯪꯗꯦ ꯀꯜꯂꯤꯑꯕ ꯍꯧꯖꯤꯛ ꯂꯣꯏꯈ꯭ꯔꯕꯕ ꯍꯣꯏ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯕꯛꯇꯨ ꯂꯩꯔꯦ ꯅꯣꯡꯃꯩ ꯃꯌꯥꯝꯁꯨ ꯒꯣꯔꯃꯦꯟ ꯐꯥꯒꯠꯈ꯭ꯔꯦ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯅ ꯌꯦꯡꯉꯤꯁꯤ ꯀꯩꯅꯣ ꯂꯤꯗꯔ ꯃꯌꯥꯝꯁꯤꯅ ꯌꯦꯡꯉꯤꯁꯤ ꯃꯗꯨꯗ ꯊꯣꯛꯂꯤꯕ ꯅꯍꯥꯁꯤꯡꯗꯨꯒ ꯃꯣꯏꯒ ꯇꯧꯅꯕꯗꯨꯔꯥꯕ ꯌꯦꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯀ꯭ꯂꯥꯁꯄꯨ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯃꯣꯏ ꯀꯨꯝꯍꯩ ꯌꯦꯡꯉ ꯂꯩꯕꯁꯤ ꯀꯔꯤꯒꯤꯅꯣ ꯃꯣꯏ ꯌꯥꯎꯁꯜꯂꯒ ꯁꯤꯈꯩꯗꯤ ꯅꯣꯏꯅ ꯉꯥꯛꯄꯤꯔꯕꯅꯤꯅ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯇꯧꯔꯒꯦ ꯍꯥꯏꯗꯅ ꯀꯔꯤꯒꯤ ꯐꯤꯜꯗ ꯆꯣꯡꯊꯗꯒꯦꯕ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯁꯦ ꯑꯩꯈꯣꯏ ꯄꯥꯏꯒꯦ ꯍꯥꯏꯕ ꯋꯥꯗꯨꯗꯤ ꯀꯩꯁꯨ ꯑꯣꯏꯔꯣꯏ ꯍꯥꯏꯕ ꯄꯤꯔꯛꯑꯣꯏꯕ ꯑꯗꯒꯤ ꯅꯠꯇ꯭ꯔꯒ ꯃꯣꯏ ꯂꯥꯟ ꯍꯧꯕ ꯉꯝꯃꯔꯣꯏ ꯏꯟꯗꯤꯌꯥ ꯃꯊꯛꯇ ꯂꯥꯟ ꯍꯧꯔꯣꯅꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯌꯨꯅꯥꯏꯇꯦꯠ ꯅꯦꯁꯟꯁꯇ ꯆꯠꯂꯣꯅꯦ ꯑꯩꯈꯣꯏ ꯏꯟꯗꯤꯄꯦꯟꯗꯦꯟ ꯀꯟꯇ꯭ꯔꯤ ꯑꯃ ꯄꯤꯌꯣꯅ इलेक्शन कमीशन रेजिस्टार तब पार्टी लान होबगी वा ngang याब्रो लाल होबो मानबो वा ngang याब्रो NR की संदुक याबो वा ngang याब्रो करीगिदमता PR दे करीगी थंगजन थोके PR से गवर्नमेंट मखलम नत्रो अई युम द इसिंग तादबसिबो आइना वाटर सप्लाई दा नुंग थारगा फगद्राबा हजिंग साय ओजाना हौदुरेने लंबेन यादबा इसिंग थुम्बदो आइना सिजु चले थुम्मेबा याम तिन थुम्मेबा करीगी थुम्बनो इरम क्राइ चक्रगे इरम नला क्राइ चक्रगे सिदा तौतारगदि सि पॉलिटिक्स ओबे पोदम त संगे अदि आई अदु ओम हाइनिंदेबको क्राइ चक्र इरम नला से क्राइ चक्र मणिपुर की इरम नला मया मांग जि क्राइ चक्रगे इसिंग नोंदि सिदगी हेन याम हेन सुना अखोइना ngang ओरिङैदा लेबाकोबो निमित्त नों चुबा हौरबा हप्ता अमा चुगदमनि हप्ता अमा नुमित मसिंग उद्रबा को नुमित 10 नों चुनि हाना मसि हलमना हारमिनेबा अखोइ नुमित 3 नि लेप्त नों चुबजे अखोइ याम थेंनरेबा इसिंग चाउदेबा हजि नुमि हुमनि इसिंग नों ताबदा नत्र अहिंग अमा नों ताबदा इसिंग चाउएबा करिगिनो हबा अदुमददि हंगदेबा अखोइजु इसाजु लेकाइदुदा इसिंग थुमिबा लेकाइदुना ए सिदि याद्रेना मोइने इरममतसु फालुदना मोनो खोपचनगिबा लमदो थादोउदना खोपचनद्रगना आइगी हिंगोंदा म्युनिसिपालिटी की बायलॉ की मतुंगिना सेदो बाय नम लेतब्रो ममांग द फुट अमा मखाय अनते ममांग दे अमा मखाय नतबा माले ममांग द मंगा गो मोय माले मनिंग द अहु मखाय कनो बिने नाकन द अमा मखाय थादोनगदबने हौजिकदि कैदोरे फालांग वाइसनरे इसिंग गराय चतोरी गवर्नमेंट दाइने याब्रो दो गवर्नमेंट कमाय तौदिनोबा हौजि ओइबोबगी मतमदा चाउथो मे लंबेनसे माना ला फजन सेम मे काय मांगरगे बौजी गवर्नमेंट सुम कोबयाम पाना ngambro करम गवर्नमेंट सेम ngamदौरिगे बदो सी अखोइना ज्ञान तागदब नतब्रा अईगी ममांगदा अइना इरम नला फुंजलगा युम साजगले इसिंग चावरगा इना गवर्नमेंट दा सिम तौगद्रो सी डेमोक्रेसी नेबा इसा की इथौदांग न लेरेबा हौजिकसिना IDP हनबा गायगेद्रो कनाना हलंदौरिगे अखोइ म्यामना प्रेशर पीरगा हंगेदब नत्रो मोइसो दुंगा यादिगी लमहेलकपसिंदो अखोइना प्रेशर पीगेदौ नत्रो अदुनेबा मोइना तौबसिदा हाना आई हाजेदो कुकी जोगी कनो नते मोइगे सुगी लीडर के थ्रू द नत्रगदे अखोइ वारी सानरा मोइ हजि याम सानरेना होइजा नत्रा इंग हाजेबदो से हंदरेबा अदा अखोइना नंगा अखोइ तिननबा सुंगा यारो हाबि वाखलम लैतादि पिथोक्रेजे केदरुनी अखोइ सोमना कनि ngang तिनबा यादना वांगांग तागदि करिनोबा अइगा ओजारा बिगा तिनसेना हाइकादा सोजारा बि नंग नपादु याम फतबनि अइ पागा सुंगा यानरमदनि हादि अइगा मागा तिन यागिद्रो ओदम माइ लाक्सनि लमहेनबा सिंदु हौजे फेयर मयाम लै तम माइ फाजरकनि अदि हौजिकसे अखोइ एकता इंडिपेंडेंट कंट्री मसेन दौना नोंग एकता कामना बेयाबसु नते नान अम कामना रिदि कंबोडियागा थाइलेंग कामने अमना हेक खामिदुदि
ꯃꯣꯏ ꯀꯥꯞꯅꯒꯅꯨ ꯐꯠꯇꯦꯅ ꯇꯣꯛꯅꯔꯤꯗꯨꯗꯤ ꯀꯣꯟꯅ ꯃꯥꯏ ꯋꯥꯔꯤ ꯁꯥꯟꯅꯖꯔꯛꯀꯅꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯟꯁꯦꯞꯁꯤꯗ ꯅꯠꯇ꯭ꯔꯥ ꯁꯤ ꯌꯥꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯁꯤ ꯌꯥꯝ ꯂꯥꯡꯉꯤ ꯍꯧꯖꯤꯛ ꯊꯥꯗꯣꯛ ꯏꯟꯄꯤꯅ ꯀꯌꯥ ꯐꯖꯅ ꯊꯥꯗꯣꯔꯛꯑꯦ ꯊꯥꯗꯣꯛ ꯏꯟꯄꯤꯅ ꯉꯔꯥꯡ ꯅꯍꯥꯟ ꯊꯥꯗꯣꯔꯛꯄꯗ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯄꯤꯕꯒꯤ ꯅꯤꯌꯣꯝꯁꯦ ꯃꯁꯤ ꯈꯔ ꯆꯦꯛꯁꯟꯁꯦꯅ ꯑꯁꯤ ꯃꯔꯨ ꯑꯣꯏꯕ ꯅꯠꯇ꯭ꯔꯣ ꯅꯍꯥꯟ ꯑꯥꯔꯃꯤ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯑꯣꯐꯤꯁꯥꯔ ꯑꯆꯧꯕ ꯑꯃꯅ ꯍꯥꯏ ꯍꯧꯖꯤꯛ ꯁꯣꯛ ꯑꯁꯨꯛꯇꯒꯤꯅ ꯆꯪꯉꯤꯕꯁꯦ 42,000 ꯆꯪꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯣꯏꯒꯤ ꯕꯥꯏꯑꯣꯇꯤꯛ ꯂꯣꯏ ꯂꯧꯔꯦ ꯀꯣ ꯑꯁꯤ ꯁꯨꯃꯥꯏꯅ ꯇꯧꯕꯗꯨꯅꯦꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯁꯦ ꯍꯥꯏꯁꯦ ꯅꯠꯇ꯭ꯔꯥ ꯑꯗꯩ FMR ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯇꯧꯒꯅꯨ ꯍꯥꯏꯔꯦ ꯇꯧꯒꯅꯨ ꯍꯥꯏꯕꯁꯤꯡꯗꯨꯒ ꯒꯣꯔꯃꯦꯟꯒ PR ꯒꯣꯔꯃꯦꯟꯒ ꯋꯥꯔꯤ ꯁꯥꯟꯅꯗꯧꯔꯤ ꯄꯣꯠ ꯑꯃ ꯂꯥꯛꯆꯅꯤ ꯑꯃꯈꯛ ꯂꯥꯛꯀꯅꯦꯕ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯁꯨ ꯏꯟꯗꯤꯌꯥꯒꯤ ꯕꯣꯔꯗꯔꯁꯤ ꯐ꯭ꯔꯤ ꯑꯣꯏꯅ ꯊꯥꯕ ꯌꯥꯕ ꯅꯠꯇꯦꯕ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯔꯦ ꯅꯍꯥꯟꯋꯥꯏꯗꯒꯤ ꯆꯪꯈꯤꯕ ꯃꯣꯏꯒꯤ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟ ꯃꯌꯥꯝꯗꯣ ST ꯑꯣꯜꯂꯒ ꯂꯣꯏ ꯆꯪꯊꯣꯛꯈ꯭ꯔꯦ ꯅꯠꯇ꯭ꯔ ꯑꯣꯖꯥꯀꯣ ꯆꯪꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯌꯦꯡꯉꯨ ꯑꯆꯧ ꯑꯆꯧꯕ ꯃꯐꯝꯗ ꯊꯕꯛ ꯇꯧꯕꯗ ꯍꯧꯖꯤꯛ ꯃꯁꯤ ꯆꯦꯛ ꯁꯣꯏꯗꯅ ꯇꯧꯔꯛꯈꯤꯅꯤ ꯇꯧꯗꯕ ꯌꯥꯔꯣꯏꯕ ꯃꯁꯤꯀꯣ ꯇꯧꯔꯛꯈꯤꯅꯤ ꯉꯔꯥꯡ ꯅꯍꯥꯟꯁꯨ ꯃꯣꯗꯤꯅ ꯍꯥꯏ ꯑꯩꯈꯣꯏꯀꯣ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯁꯤꯡꯒꯤ ꯆꯞ ꯆꯥꯅ ꯋꯥꯔꯛꯀꯅꯤ ꯍꯦꯟꯅꯀꯣ ꯑꯗꯨꯅ ꯁꯤꯗꯒꯤ ꯍꯦꯟꯅ ꯀꯔꯤꯅꯣꯕ ꯍꯥꯏꯗꯣꯏꯁꯤꯕꯨ ꯃꯣꯏ ꯐꯥꯔꯒ ꯊꯧꯔꯤ ꯌꯥꯜꯂꯒ ꯍꯥꯠꯁꯦ ꯍꯥꯏꯔꯣ ꯄꯣꯠ ꯑꯃ ꯃꯥꯏ ꯂꯥꯛꯆꯅꯦꯕ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯗꯤ ꯑꯩꯈꯣꯏꯅ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯈꯥꯛꯇꯅ ꯆꯠꯇꯅꯀꯣ ꯆꯩꯇꯦꯛꯇꯅꯁꯨ ꯉꯥꯎꯔꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯉꯥꯛꯄ ꯃꯇꯝ ꯍꯦꯜꯂꯦ ꯑꯗꯨꯕꯨ ꯊꯕꯛꯇꯤ ꯂꯣꯏꯗ꯭ꯔꯤ ꯅꯣꯔꯃꯦꯜꯁꯤ ꯄꯨꯔꯛꯇ꯭ꯔꯤ ꯅꯠꯇ꯭ꯔꯥ ꯀꯔꯤꯒꯤꯅꯣꯅ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛ ꯀꯔꯤꯒꯤ ꯀꯥꯡꯄꯣꯛꯄꯤ ꯂꯝꯕꯦꯟ ꯀꯔꯤꯒꯤ ꯊꯥꯗꯦ ꯁꯤꯐꯥꯏ ꯀꯔꯥꯏ ꯆꯠꯈ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛ ꯑꯉꯥꯡ ꯊꯕꯛ ꯈꯪꯗꯕꯁꯨ ꯌꯥꯝ ꯂꯩꯔꯦ ꯅꯍꯥ ꯀꯔꯤꯒꯤ ꯃꯅꯤꯄꯨꯔ ꯔꯥꯏꯐꯜꯒꯤ ꯕꯠꯇꯥꯂꯤꯌꯟ ꯀꯔꯤꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯇꯦ ꯅꯠꯇ꯭ꯔꯥ ꯆꯥꯟꯗꯦꯜꯗ ꯃꯅꯤꯄꯨꯔ ꯔꯥꯏꯐꯜ ꯕꯠꯇꯥꯂꯤꯌꯟ ꯂꯩ ꯁꯦꯅꯥꯄꯇꯤꯗ ꯂꯩ ꯎꯈ꯭ꯔꯨꯜꯗ ꯂꯩ ꯇꯃꯦꯡꯂꯣꯡꯗ ꯂꯩ ꯀꯔꯤꯒꯤꯗꯣ ꯑꯁꯣꯝ ꯅꯥꯀꯟꯗ ꯊꯝꯗꯕ ꯀꯔꯤꯒꯤꯅꯣ ꯐ꯭ꯔꯤ ꯖꯣꯟ ꯑꯣꯏꯍꯜꯂꯤꯁꯤ ꯀꯔꯤꯒꯤꯅꯣ IRB ꯅꯍꯥꯟ ꯕꯠꯇꯥꯂꯤꯌꯟ 2 ꯁꯦꯝꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯗꯣ ꯁꯤꯄꯣꯏ ꯈꯛꯇꯅꯤ ꯂꯧꯈ꯭ꯔꯤꯕ ꯑꯣꯐꯤꯁꯥꯔ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯑꯣꯐꯤꯁꯥꯔ ꯔꯤꯀ꯭ꯔꯨꯠꯃꯦꯟ ꯂꯣꯏꯔꯕ꯭ꯔꯥ ꯁꯤ ꯅꯠꯇ꯭ꯔꯥ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯌꯥꯗꯕ꯭ꯔꯥ PR ꯒꯣꯔꯃꯦꯟꯗ ꯑꯩꯈꯣꯏ ꯇꯛꯁꯤꯟꯒꯗꯧ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛꯁꯨ ꯑꯅꯧꯕ ꯂꯤꯡꯈꯠꯀꯗꯧ ꯅꯠꯇ꯭ꯔꯥ ꯂꯤꯡꯈꯠꯐꯝ ꯊꯣꯛꯑꯦꯕ ꯃꯔꯝꯗꯤ ꯑꯥꯗꯒꯤ ꯂꯥꯛꯏꯕ ꯁꯤꯐꯥꯏꯁꯤꯡꯗꯣ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅ ꯇꯣꯂꯣꯞ ꯄꯤ ꯍꯥꯏꯔꯦ ꯆꯥꯅꯕꯁꯨ ꯄꯤ ꯍꯥꯏꯔꯦ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩꯈꯣꯏꯒꯤ ꯑꯃ ꯂꯤꯡꯈꯠꯂꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯤꯡꯈꯠꯁꯤꯅ ꯀꯩꯅꯣꯁꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯔꯥꯏꯐꯜ ꯕꯠꯇꯥꯂꯤꯌꯟ 4-5 ꯍꯦꯟꯒꯠꯍꯟꯁꯤꯅ ꯀꯔꯤꯒꯤ ꯏꯟꯗꯤꯄꯦꯟꯗꯦꯟ ꯃꯇꯝꯗ ꯂꯩꯔꯝꯕ ꯃꯅꯤꯄꯨꯔ ꯔꯥꯏꯐꯜ ꯃꯁꯤꯡꯗꯒꯤ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯦ BSFꯇ ꯑꯃꯅ ꯑꯣꯟꯈ꯭ꯔꯦꯀꯣ ꯑꯗꯨ ꯀꯔꯤꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯇꯒꯦ ꯑꯗꯨ ꯃꯦꯟꯁꯤꯟꯗ꯭ꯔꯤ ꯀꯔꯤꯒꯤꯅꯣ ꯑꯗꯩ ꯑꯃꯨꯛ ꯃꯅꯤꯄꯨꯔ ꯔꯥꯏꯐꯜꯒꯤ ꯑꯣꯐꯤꯁꯥꯔ ꯑꯋꯥꯠꯄ ꯁꯤꯄꯣꯏ ꯑꯋꯥꯠꯄ ꯍꯥꯞꯆꯜꯂꯕ꯭ꯔꯥ ꯅꯠꯇ꯭ꯔꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯀꯔꯤꯒꯤ ꯂꯤꯡꯍꯟꯗꯦ ꯑꯗꯩ ꯉꯁꯥꯏ ꯑꯩꯅ ꯆꯤꯊꯕꯗ ꯃꯣꯏꯅꯒ ꯇꯥꯜꯂꯛꯄ ꯃꯇꯝꯗ ꯔꯦꯛꯇꯤꯐꯤꯀꯦꯁꯟ ꯑꯣꯐ ꯖꯨꯔꯤꯁꯗꯤꯛꯁꯟ ꯑꯦꯅꯣꯃꯥꯂꯤꯁ ꯏꯟ ꯗꯤꯁꯇ꯭ꯔꯤꯛ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯣꯐꯤꯁ ꯄꯨꯂꯤꯁ ꯖꯨꯔꯤꯁꯗꯤꯛꯁꯟ ꯂꯦꯟ ꯔꯦꯚꯤꯅ꯭ꯌꯨ ꯑꯇꯩꯗꯤ ꯈꯪꯗꯦ ꯂꯦꯟ ꯔꯦꯚꯤꯅ꯭ꯌꯨꯗꯤ ꯃꯣꯏꯗ ꯁꯨꯛꯄꯤ ꯄꯤꯐꯝ ꯊꯣꯛꯇꯦ ꯗꯦ ꯑꯥꯔ ꯅꯣꯠ ꯔꯦꯁꯄꯣꯟꯁꯤꯕꯜ ꯁꯤꯇꯤꯖꯟ ꯔꯦꯚꯤꯅ꯭ꯌꯨꯒꯤ ꯄꯣꯠꯁꯦ ꯑꯁꯤꯗꯤ ꯀꯩꯅꯣꯗ ꯚꯦꯂꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯊꯝꯒꯗꯕꯅꯦ ꯑꯩ ꯋꯥꯈꯜ ꯑꯃ ꯆꯪꯉꯤꯕ ꯚꯦꯂꯤ ꯗꯤꯁꯇ꯭ꯔꯤꯛꯇꯁꯨ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯀꯥꯡꯄꯣꯛꯄꯤꯗ ꯆꯂꯥꯛ ꯁꯥꯔꯤꯕ ꯂꯦꯟ ꯔꯦꯀꯣꯔꯠꯁꯦ ꯁꯦꯛꯃꯥꯏ SDCꯒꯤ ꯑꯣꯐꯤꯁꯇ ꯇꯧꯍꯟꯕꯅꯦꯗ ꯑꯩ ꯃꯁꯤ ꯊꯣꯏꯗꯣꯛꯅ ꯂꯥꯜꯂꯣꯏꯅ ꯈꯜꯂꯦꯕ ꯁꯤꯁꯨ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯒꯗꯧꯅꯦꯕ ꯑꯗꯨꯅ ꯅꯠꯇꯦ ꯄꯨꯂꯤꯁ ꯖꯨꯔꯤꯁꯗꯤꯛꯁꯟꯕꯨꯗꯤ ꯑꯩ ꯊꯣꯏꯅ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯂꯦꯟ ꯔꯦꯚꯤꯅ꯭ꯌꯨ ꯑꯣꯐꯤꯁꯁꯤꯗꯤ ꯃꯈꯣꯏꯗ ꯄꯤꯐꯝ ꯊꯣꯛꯇꯦꯕ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯂꯣꯏ ꯄꯥꯎ ꯐꯪꯉꯦ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯒꯤ ꯁꯤꯕ ꯃꯇꯝꯗ ꯃꯤꯇꯦꯁꯟ ꯇꯧꯕꯗ ꯌꯥꯝ ꯌꯦꯠꯂꯦ ꯍꯥꯏ ꯃꯣꯏꯒꯤꯗꯅ ꯄꯪꯌꯥꯗ ꯌꯥꯕ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯑꯗꯩ ꯍꯧꯖꯤꯛ ꯂꯦꯟ ꯔꯦꯀꯣꯔꯠ ꯀꯔꯤ ꯑꯣꯏꯔꯝꯒꯗꯒꯦꯕ ꯑꯩꯈꯣꯏ ꯈꯪꯗꯦ ꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯃꯣꯏꯗꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯝꯒꯨꯝꯕ ꯁꯤꯟꯅꯕ ꯌꯥꯕꯒꯤꯀꯣ ꯃꯁꯤ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯣꯏꯗ꯭ꯔꯦꯅ ꯑꯩꯗꯤ ꯈꯜꯂꯦꯕꯁꯦ ꯑꯗꯨꯅ ꯃꯁꯤꯕꯨꯗꯤ ꯃꯣꯏꯗ ꯄꯤꯐꯝ ꯊꯣꯛꯇꯦ ꯑꯗꯨꯒ ꯗꯤꯁꯇ꯭ꯔꯤꯛ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯣꯐꯤꯁꯁꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯕ ꯀꯔꯤ ꯖꯨꯔꯤꯁꯗꯤꯛꯁꯟ ꯑꯦꯅꯣꯃꯥꯂꯤꯁ ꯀꯔꯤ ꯂꯩꯔꯦ ꯄꯨꯂꯤꯁ ꯖꯨꯔꯤꯁꯗꯤꯛꯁꯟꯗ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯔꯒꯦꯕ ꯄꯨꯂꯤꯁ ꯖꯨꯔꯤꯁꯗꯤꯛꯁꯟ ꯃꯣꯏꯅ ꯀꯨꯁꯤ ꯇꯧꯕ ꯀꯣꯔꯠꯅ ꯔꯤꯃꯥꯟ ꯇꯧꯔꯒꯁꯨ ꯄꯨꯂꯤꯁ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯊꯥꯗꯣꯛꯄ ꯑꯗꯨꯒꯨꯝꯕꯔꯥꯕ ꯃꯣꯏꯅ ꯄꯥꯝꯃꯤꯁꯦ ꯑꯗꯨꯅ ꯃꯁꯤꯒꯨꯝꯕꯁꯤ ꯇꯧꯕ ꯃꯇꯝꯁꯤꯗ ꯃꯁꯤ ꯑꯩꯈꯣꯏꯅ ꯌꯦꯡꯒꯗꯕꯅꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤꯁꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯃ ꯕꯣꯝ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯀꯤꯅ ꯂꯧꯔꯝꯃꯅꯤ ꯑꯗꯨꯃꯛꯇꯤ ꯅꯠꯇ꯭ꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯃꯁꯤꯗꯩꯁꯤꯗ ꯁꯣꯏꯔꯤꯕ ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯌꯥꯕ ꯖꯒꯥꯁꯤ ꯉꯥꯡꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯩꯈꯣꯏ ꯃꯤꯇꯩꯒꯤꯗꯤ ꯌꯥꯝ ꯐꯖꯩꯅ ꯃꯤ ꯑꯃ ꯍꯥꯠꯀꯦ ꯂꯥꯛꯄ ꯃꯇꯝꯗ ꯆꯥꯛ ꯆꯥꯔꯝꯕꯗ ꯆꯥꯛ ꯆꯥꯕ ꯂꯣꯏꯍꯜꯂꯦ ꯍꯥꯏꯗꯣ ꯀꯣ ꯆꯥꯛ ꯆꯥꯕ ꯂꯣꯏꯍꯜꯂꯒ ꯃꯇꯝꯗꯨꯗ ꯁꯪꯂꯤꯡꯕꯅ ꯐꯥꯕ ꯂꯥꯛꯑꯒꯁꯨ ꯐꯥꯍꯟꯗꯦ ꯍꯥꯏꯗꯣꯀꯣ ꯃꯔꯝꯗꯤ ꯀꯩꯅꯣ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤꯁꯤ ꯀꯩꯅꯣ ꯇꯧꯕ ꯌꯥꯝꯅꯀꯣ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯕ ꯑꯩꯈꯣꯏꯁꯤ ꯖꯥꯠꯅꯦꯕꯀꯣ ꯑꯩꯈꯣꯏ ꯀꯥꯡꯂꯨꯞꯅꯦꯕ ꯃꯗꯨ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯩꯈꯣꯏ ꯀꯥꯎꯒꯨꯝꯁꯦ ꯂꯝ ꯍꯦꯟꯕ ꯋꯥꯔꯛꯁꯤ ꯀꯣ ꯂꯝ ꯍꯦꯟꯗꯕ ꯂꯩꯁꯅꯨ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛ ꯃꯈꯣꯏꯁꯨ ꯋꯥꯕ ꯌꯥꯕ ꯋꯥꯔꯦ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯄꯥꯎ ꯂꯣꯏ ꯐꯪꯉꯦ ꯃꯣꯏ ꯋꯥꯕ ꯌꯥꯕ ꯋꯥꯔꯦ ꯄ꯭ꯔꯖꯥ ꯑꯆꯝꯕꯗꯤꯀꯣ ꯑꯗꯨꯒ ꯃꯈꯣꯏ ꯃꯀꯣꯛ ꯊꯣꯡꯕ ꯈꯪꯅ ꯄꯪꯂꯥꯡꯗ ꯂꯥꯡꯕꯒꯤ ꯋꯥꯅꯤ ꯍꯧꯖꯤꯛ ꯃꯣꯏꯅ ꯌꯥꯝꯅ ꯂꯝ ꯍꯦꯟꯅ ꯁꯥꯔꯝꯕ ꯀꯩꯅꯣ ꯂꯝꯕꯦꯟꯁꯤꯡꯁꯤꯗꯣ ꯑꯁꯨꯛ ꯐꯈ꯭ꯔꯕ ꯀꯣꯏꯂꯥꯁ ꯂꯝꯕꯦꯟ ꯐꯥꯎꯕ ꯅꯣꯡ ꯆꯣꯠꯄꯗ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯆꯤꯡꯗ ꯂꯩꯔꯝꯒꯗꯕ ꯂꯝꯕꯦꯟꯗꯣ ꯍꯧꯖꯤꯛ ꯃꯤꯠ ꯎꯁꯟꯕꯗ ꯀꯔꯤ ꯎꯗꯦ ꯑꯩꯈꯣꯏꯅ
नत्रा करी उदगे बा अदुम लोइरबने बा दो अदुना हौजी मोइना हौजी तोरको मतमदा आई मसी सुम खनबा मतमदा मसिदैसदा अखोइना अखोइसु उनबा याबा को गवर्नर उनबदि खंदे अम्मा उनबनि खंदे तरुगा गोमेना थारिबा मतम से ngamnanaba tawseba gomen noina kaidok jage de gena aina sidis lepaga yengmududi adu akhoi gi thora adu bu responsible keno citizen amogi keno ra adu da lairiba group sing ko political party sing adigi CSO sing mase akhoi loina mo yauksan mum thoeba ko amada man nana da bida ko aduga mase masagi moina timeline thabado December ebdo December lamali November gi manung tawse na kari akhoi na kadawi kari indage ba hoji more kari problem lerge more sangba yare na मोरी द संग भोन दिसि करी किनो तसेंगना चुसामपुरदगी को अदो हाइनिंग द्रे कनाना लोकतो कोने दि खंग खंग नि कनाना तरुगा अखोई कमांडो लोकतो के बनो जे कमांडो अमो न थम मथौते कमांडो हेना ट्रेनिंग पीबो मथौते कमांडो अमो खना थम मथौते कमांडो की मथकता अखोई जे मणिपुर राइफल की बटालियन अमा अनि दि चुसामपुर डिस्ट्रिक्ट की मंग दो इंजन गदमने अदुना मसी याम थुना अखोइना गवर्नर उनरगा नत्रा गवर्नर उनरगा मसी अनोबो रिक्रूटमेंट तो कांदे लोइनम सेक्शन ऑफ the people loy out there ni gurong khadana te loina maki common oider ni adana adu madu tawraga aikoi state se mase admaina mapung phana mathang dadi karimba irang hol horok pamatamda in the butt side ko mayon da thudik pangam bai da du ngamba yana na ma khoi sagat kadam ne ai pese ai mai haji yam ngai je ja